Ukrul paikhalamba cement factory nauna hingat hanabagi thaurang tawkhidre Manipur lainungdagi mineral thibagi thabak lepkhre Manipur gi Urkhul district ki manung sanba hundungna paikhalamba cement factory nauna hingat hananaba makha tawa thaba ama phau packet kidre kumza inglising ani dagi project adu asipo oikhre masigi sumathakta state asida lainungdagi mineral thibagi thabak sing su lepkhre hundung hairi mafam asi khakta natana Manipur gi Sandel district su limestone marang kaina phangi miyamna Imphal more lambi satpada paleldagi kakhatkriba lambi gi saruksinga sigi makhada su sunu nungi sing lairibani haibis sahi taraga mangarungi mamangda geology singna puthoklamma laikhrabani hariba limestone sing adu lakthoklaga Manipur cement factory lingba amasum cement puthoktuna miyamda kanaba mayama mapibigi project phawba sakhiba laikhrabani matamduna Manipur gi singi mafam khrada phangliba sunu nung sing asi lakthoklaga Bilatimati sahi yangkai hena puthokpa yagani haina panakhi masina state asigi sitmi londa asawa mayona malakani haina lawngarami ngalinge matamda sunu nung lathokpa masum bilatimati ki factory sadun sijinabi yaba bilatimati puthokpi ki thabak tawhanaba private farm sing kawba lekhi matamadu farm ani khakna thaba adu tawge haibigi sirol phawba tharakiba lekhi adub state asigi law and order amasum khunja singna yamna kana yetpana maram oiraga mafamdu sunu nung Kayam yamna phangadagi haiba makhatana thizingadaba thabak singadugi damakta changba phawba yakhidi hongdungi cement factory asi ngasigi mirolna khanglaroidaba project amani hariba project asi mapung phana loisinduna belamati puthokpagi thabak phawba yaururabani adubu matamduda NSCNIM na maphamadura sununung kothokpa yaroyams factory edu mathau tawba yaro habiga akanba pressure lakhi pressure adu matamdugi laingak pasingna mayokna ngamkhidi madugi sumathak state asigi sitmilon gi phibam atuki matik sopsilakpana maram oiraduna project sing adugi damak makatana sel thadaba ngamlakhidi maduna maram oiraga state income lakadaba project ama fail ohenki madugi sumathak matamdugi akhang ahi singna piyo project report yumpham oiraga thabak tawkhidi maduna maram oiraga sunu nung phangliba mafam aduga factory gi mafamga lapnarakpa amasum puthok pusinda khudong sadaba kaya marum tholakpana lupa crore kaya marum sangkhraba project adu arembada mangki Manipur hojik su mineral khakta natana rare minor mineral kaya marum phangani haibigi thajabalai adubu madu thinanab state ki amadi central government gi thaurang ama phawbalai Amerita gi STI hub hangdokhibana sel tungi phibam phagat hanmangam lagani Mizoram University da Amrita Biswa Vidya Pithamna Science Technology and Innovation STI hub hangdokhibana maram oiraga kungangi lamda sitmigon gi phibam phagat hanmangam gadori Mizoram University of Department of Science and Technology gi kusamnaraga anauba STI hub ase hangdokhibani nauna hangdoklaba STI hub asida laboratory yawbaga loinana training gi khudong chaba phangan gadori sei ani gi mamang STI hub hangdokhraba matungna miyoi lising mapan hena kanaba phangan khibaga loinana nupi kaya marum gi sanda lambi pibangamkhre beneficiary singda food processing digital literacy amasum health awareness ki matangna ningthina khanganbaga loinana grassroots level da entrepreneurship oinabagi khudong chaba phanganuna miyoi kya senthok lambi lehankhre Amrita ge laboratory amasum solar dryer eco-friendly bamboo machinery amadi water purification system yawba thaurang sing asina kungangi lamda leiriba miyoi kya da kanaba phanganba ngamkhre Amrita School of Business ki dil Dr. Raghu Ramna STI hub ki matangna wapum kya marum phongdokhi Mizoram gi Rural Development Minister Dr. Lalmi Lomana Shillong da oiriba nupi oibi singi phibam gi matangda wapum kya phongdokhiba ga loinana anaubu thaurang asina miyam gi sitmilon phagat hanbada sauna mating oiragani haiba wapum tamki India gi vocal of local haiba thoksil ka sanaba mongda paikhalakliba thaurang asina regional economic growth asawba mating ohelagan haina thajaba thamnari Matik saba lusingba leitabana miyam awaba mayoknabani Matik saba lusingba leitabana ngasi miyamna awaba mayoknaribani haina Kairau Assembly constituency gi MLA Lauremam Ramesona phongdokre hariba wafam singasi ibo yaima sumang lila sanglena pangthokpa umang laikan ba apun maluk ukal gi tarag humdoilak suba Mera Mifam 2025 ta mang phongdokhibani Thauramadur ukal gi president sanam Nabasandra masum lai luk ki chairman
Kangjia NG Kangjia angang singba miyoy kya na saruk yaki tuan maloisang kya dagi saruk yaki ba masak nareba miyoy sing ukal gi maikay digi asamba khudol piduna ikay kum nakhi loinana ukal na phong na mayra mifamda saithabi isay amasu MLA Louthokpa Rameshu na phongki MLA Rameshu na haiki bada aikoi na aruba thabak Sathokpa matamna yumgi sanamai khurumlaba matungda mafamadugi umanglai khurumlaga sathoknai adubu tuan mamiyoishin umanglai samga sagatningbagi wakolon thadokibagi mami sauna tari atopa laining satwa phurup singidi laifam sing ningthijana semgatuna laida ina khunba khaidana sammanaba mongda mateng pangnari lamdam asida sumiyamna mitai singi yamna maru oiba umanglai semga saganabagi dama angam mateng pangmina saina sumakna phongtokhi Oxik politics taunagada matam nati isu hana luisin kisi bota kahallu IDP sing yumda halangani hairambadu kadai da sakrabage XCM Leibak miyam yauna IDP sing mayumda hanjinba ngamdaba makai kaptuna wana khangling marasida politics taunagada matam nati hauji aikhoi gi mangna taaduna leidibi isu sing asi han luisinna bohana kisi amana irang mara aduda aibu bot kahallu IDP sing yumda hanjin hangi hairabadu Sahi ama helakle kadai de sakrabagi haina ngasi BJP Manipur Pradesh ki lising makhar BJP 1000 mandal na sinduna 1000 awang laikai community hall pangtukiba Prime Minister gi man ki bat thorang gi mangoinana pangtukiba mifam de XCM N Biren phongdokhe BJP Manipur Pradesh ki President Esada amasum party gi maru eba miyoi kya yauna pangtukiba mifam aduda former Chief Minister N Biren makhata na haikibada hauziki luriba tanpam asida issue sing loisinna bohona begi mahutta bot chor haina koirau lauri basi kanana tauri bano khangdi haujikti makoi gi MP ani ka banina bot chor haibadu makoi na tari mamangda makoi na sei taraga manga pairam badu de bot chor na tabra irang marak adu de MLA singi yumda attack sata khiba masum misai kya nang khibadu kanglup amana landarak liba adu degi miyam kanna bo hona khibagira haina hangladuna tauri bapuna ma adu thizuluba matam dadi rajniti goeba thawin sin loin oiramle election di pangthokdaba yadabana mamangna pangthokiba MP election adu miyamna mamitagi mapita na wana khanglinge asumana karino aranbana karino khangdana samam naduna leiringe mar aduda masagi oizabada thiba political party amana praja singi sentiment amasum emotion lana puraga mamitagi mapita sinaduna MP election asida maida pakhalo mai hekpapaga IDP sing mayum da hanjin hangani haina wasakhiba kaya do haujik sahi helakhe kari tawribage matamduda ruling gi MLA singi mayumdagi hendokpa yadana jail gumna leiringe matamni adugumba party aduna leiriba issue asi lusinna ba kari tawkhrabage makhoi ri champur sangba siyai irang lusinna ba peace committee sema laikhrabra MP election gi matamadu champur satlaga vote karaga loiri haina sign tawna khibi agreement adu aikhoi gi khutta lei makoina phongkiba election manifesto aduda matamadu laikiba Manipur Sarkar adu muthat kadabani anawa sasan thamgadabani makoina sakti pairaga political administrative settlement pigani haina mayek sengna idunu yaukibani madu kari hairibano PR thamgadabani haina amuk koilaw law sarkar semgadabani haina amuk koiraw law ningak patau haina lauriba si Delhi na yarakani khanra Manipur PR thamkiba si hadaki asin ahan manati taraga mathoirak suri PR thamba haibasi majority the sati law and order gi phibam pharak labani handak Delhi da BJP gi MLA kunga manga satuna central leaders sing unadun athubuda popular government ma lingna takshilamle positive over response kya supira khi haina phongdoladuna BJP na miyam gi interest ta thabak tawna bo honari haki amaromda Mizoram gi Chief Minister state adu nauna ain kaina khunda silamba kul taraga matui takhairaga ni haina phongdo rakhibadu laina lobi yaroi hana Mizoram government Mizoram gi sensilakhiba refugees singaduna kari tauri bagi haibadu khangdana leirambadu nauna kul taraga matui dai silambadu digi asengbadu khangba rakli khul singadu takthokpa matamda Mizoram ga khwaidigi hena naknariba lamkhai asi Manipur gi oibana illegal immigrants singadu Manipur sangsilakli hainingai leti Hairiba sing adu thingnaba border the central force amadi atop indigenous people singi kangbu sing yawba state force sing deploy tawduna thingnaba honagadabani haina center amasum state lenga ta taksin gadaba matamashida laiba ki khandaba political party kharana politics tawduna laibasi matang sa di haiki mamang de lana launa ramlabasu Imphal Valley da laibada santi laire Michael lamjathang
haukiba sai English ngani ka kun go humdoi gi me ahum dagi tholakkiba kangluk irang aduna maram oiraga mamang da lana launaramba laikrabusu hauzik Imphal Valley da leiba santi oiri thadau tribe singna masagi identity nga na makhoigi Yumnakta Park sana thadau hairiba wahi sijinagadabani maki oinadi mamang na maki Yumnakta Haokip sijinabadu makatana sijinaba tokli haina thadau youth kulusingba masu oiriba Michael lamja thangna phongdokhi hauzi hauzi Imphal da leiriba Michael lamja thang thadau gi haurakpham oiriba Chuchangpur district da leiriba maki yumadu haukiba sai English ngani ga kunga marida miyamgi mop amana anirak hana mai thadau pikhrabani masigi mathakta Imphal Valley da leiba maki mayumadu su kangluk irang asina haurakpa matam English ngani ga kungo humdugi me thada miyamgi mop amana mai thadau pikre aduba lamdam asida leiriba common people singi marakta santi lakpa haure haina paumi sing unaba mada phongdokladuna Michael lamja thangna makhatana hakibada communal group amasum arm organization kharana makoina pamliba panamadu phangnabagi damakta IDP singbu makoi makoi gi mayumda hanjinana bohona bada athingba piba masum kian khanganbagi thawang kya sathari sayani gi mamangna thokiba kangluk irang aduna community singna lana launabagi miyoi kya saithing phangre adubu mahak masamak su kuki nati thadau tribe ni ma hauji Imphal da asoi angam yauduna leidi Imphal Valley da santi lakpa hore mak na Manipur gi damak lepli anti Manipur gi mayok tali maki maikei digi thadau tribe ki maramda ma community sing the parks and awareness pi gi thabak su sathari thadau tribe asi kuki tribe ki manung sandi thadau tribe ki oina masagi sab identity leisi thadau tribe kuki tribe ki manung sali haina phongdokna ba wap madu Michael tau thang na reject tawraduna maki maikei digi di haukip haina hana mamang yumnak haplambadu sijinadre masagi top identity leizari ba thadau tribe ki kangbu singnasu makoi gi yumlakta parks na thadau haiba sijinagadabani hairiba progress asi mapung phana lusina bo honabada matam khradi sangki gani akhi maitai community ki khwaidi ki maru eba festival ama oiriba ningol sakaubi thoram amada Michael tauthangna saru gyakhiba loinana local club amana mak putaram op gi post ama social media thagalakhiba loinana hairiba program asi idea of Manipur gi phazaraba wakhalon adugi mami edu sauna tabaga loinana community gi wafam thadolaga unity amasum puna sakhot minabe gi wafam adusu yamna mayek sing yauri hairiba program adu mak saru yaraduna lamda masida ai khoi indigenous ethnic community ki oiriba IDP sing hausi oiriba phibam amasu makoina thengnariba awaba phibam kya adugi matangnasu maki maikei gi saru yakhi koki ideology natragana idea of Manipur gi mayokta leiba khuding maki damakta mauna lepli lamdam asida leminari besung si sanana leminana bagi wakhalon adugi damakta lepli community khuding maki masagi top identity amasum history leijaba ngaktani hariba sing adu preserve tawduna thamba mathoktai thadau community ki miyoi ama oina lamdam asida santi amasum unity ka thajaba singa punak samnaduna aikoi gi cultural identity asi ngak senduna thamba haibist aset thajaba Manipur integrity kayanna thamnaba masum aikoi amata oibigi mari adu hena sisinanaba aikoi amata oina puna warep lauminarasi hairenasu pausida makhatana su phongdorakli kuki khulai paibasina satharagli balal solution manairoi misamyam halakhini lal haurakliba kuki khulai paibasingi tungda kana lai haibase aikoi loina khangnaraba wafamni sanayama iramda Manipur asida kuki khulai paibasina satharakliba lal asigi maningda leptuna power pisilibasingna power piba leptriba makai lanasi sungloi loikhiroi maram adunu khunai asida khundaminariba purupsing punchinduna lalasi thengnanaba sem saduna leiba mathau tari haina United National Liberation Front UNLF ki hanagi chairman RK Sanayai mana phongdokri hariba wafam asing asi apunba khundrakpum kendra tengbang lupna sinduna sawumbum community hall da lanjenaraktuna sajiwa relief camp amasum sawumbum relief camp da leiriba IDP singbu ningol sakobagi thoramda athoiba mithunglen gi warol piraduna RK Sanayai ma megena phongdokhibani mana makhata na phongdokhibada sai ani makhai phajilaglaba lamdam asida kuki singna satharagliba lalasi taraina lopham thokti kuki khulai paibasingna satharagliba lalasi solution banairoi tamna mista miyam halakhini hauji kuki na haurakliba lalasi makhoi gi tungda kanalai haibase ekoi loina khangnaraba wafamni matam amadari nungsuk lomdagi sangsilakpa mito miyan chasina lamdam asigi furup singnarakani aduba haujikti memadagi sangsilakpa kuki singna ekoi gi saktamna sauna singnaba horakle tanja asida lamdam asida khundaminariba furup sing punsinduna amata oina thengnabagi mahutta amaga khaibung tanaraba hotnarakpa asilebak thibani khonai asida man indigenous nati haina wathok sauna tholakli basina maram oiraga khunai si maset
ꯁꯤꯡꯈꯥꯏꯕ ꯌꯥꯅꯕꯒꯤ ꯐꯤꯕꯝꯗ ꯂꯩꯍꯜꯂꯤ ꯃꯈꯣꯏꯁꯤꯡ ꯑꯁꯤꯕꯨ ꯂꯩꯕꯥꯛ ꯊꯨꯒꯥꯏꯕ ꯋꯥꯀꯥꯏ ꯉꯥꯡꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯈꯪꯖꯤꯟꯕꯤꯌꯨ ꯍꯥꯏꯈꯤ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯛꯀꯗꯧꯔꯕ IDPꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯔꯝꯒꯅꯤ ꯇꯨꯡꯒꯤ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯕꯨ ꯀꯔꯝꯅ ꯁꯦꯝꯒꯅꯤ ꯑꯃꯗꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ IDP ꯃꯛꯇꯤ ꯑꯣꯏꯗꯕ ꯂꯥꯜꯒꯤ ꯆꯩꯊꯦꯡ ꯐꯪꯍꯧꯔꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯀꯣꯛ ꯆꯨꯡꯁꯤꯟꯅꯕ ꯆꯪꯏ ꯂꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟ ꯀꯌꯥ ꯀꯥꯡꯈꯣꯡ ꯆꯥꯏꯔꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯁꯤꯜꯂꯛꯇ꯭ꯔꯤ ꯅꯨꯡꯇꯤꯒꯤ ꯁꯤꯖꯤꯟꯅꯔꯤꯕ ꯆꯥꯅ ꯊꯛꯅꯕꯁꯤꯡ ꯃꯄꯥꯟ ꯂꯩꯕꯥꯛꯇꯒꯤ ꯑꯌꯥꯝꯕ ꯄꯨꯁꯤꯜꯂꯒ ꯁꯤꯖꯤꯟꯅꯔꯤ ꯄꯩꯁꯥ ꯈꯥꯎꯖꯥꯎ ꯃꯄꯥꯟ ꯂꯩꯕꯥꯛꯇ ꯊꯥꯗꯣꯛꯈꯤꯕꯅ ꯂꯝꯗꯝ ꯑꯁꯤ ꯅꯣꯡꯃꯒꯤ ꯂꯥꯏꯔꯕꯅ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯁꯨꯐꯝ ꯅꯣꯝꯐꯝ ꯊꯤꯗ꯭ꯔꯒꯗꯤ ꯍꯤꯡꯕ ꯉꯝꯂꯣꯏꯗꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯥꯟꯖꯦꯜꯂꯛꯇꯨꯅ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯊꯕꯛ ꯁꯨꯖꯒꯦ ꯍꯥꯏꯔꯕꯁꯨ ꯀꯗꯥꯏꯗ ꯊꯕꯛ ꯊꯤꯔꯨꯅꯤ ꯍꯥꯏꯕ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ ꯃꯔꯝ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ NGOꯁꯤꯡ ꯁꯣꯁꯤꯌꯦꯜ ꯋꯥꯔꯀꯔꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯂꯩꯔꯤꯕ ꯂꯨꯞ ꯃꯌꯥꯝ ꯄꯨꯜꯂꯒ ꯂꯩꯉꯥꯛꯅ IDPꯁꯤꯡꯒꯤꯗꯃꯛ ꯂꯧꯔꯛꯀꯗꯕ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯔꯛꯅꯕ ꯍꯣꯠꯅꯕ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯂꯧꯔꯛꯀꯗꯕ ꯊꯧꯗꯥꯡ ꯂꯧꯔꯛꯇꯕ ꯃꯇꯝꯗ ꯑꯄꯨꯟꯕꯒꯤ ꯐꯤꯔꯦꯞ ꯂꯧꯃꯤꯟꯅꯔꯒ ꯀꯔꯤ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯃꯛ ꯈꯟꯅꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯗ ꯂꯩꯕꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯉꯥꯏꯍꯥꯛ ꯀꯥꯎꯊꯣꯛꯃꯤꯟꯅꯔꯤ ꯍꯥꯏꯔꯒ ꯆꯥꯛ ꯆꯔꯥ ꯑꯃꯃꯝ ꯆꯥꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥ ꯐꯪꯕ ꯑꯁꯤ ꯂꯥꯏꯕꯛ ꯐꯕꯅꯤ ꯍꯥꯏꯅ ꯂꯧꯏ ꯍꯥꯏꯈꯤ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯈꯨꯟꯗ꯭ꯔꯥꯛꯄꯝ ꯀꯦꯟꯗ꯭ꯔ ꯇꯦꯡꯕꯥꯡꯂꯨꯞꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯃꯥꯏꯕꯝ KV ꯀꯃꯔꯁ ꯑꯦꯟ ꯏꯟꯗꯁꯇ꯭ꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯖꯤꯑꯣꯂꯣꯖꯤ ꯑꯃꯁꯨꯡ ꯃꯥꯏꯅꯤꯡꯒꯤ ꯏꯟꯆꯥꯔꯖ ꯊꯣꯉꯥꯝ ꯐꯨꯜꯁꯥꯟ ꯏꯁꯝꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟ N ꯔꯥꯖꯦꯟꯗ꯭ꯔ ꯕꯣꯏꯅꯆꯤꯡꯕ ꯁꯔꯨꯛ ꯌꯥꯈꯤ ꯂꯪꯒꯣꯜꯒꯤ ꯒꯦꯝ ꯕꯦꯂꯦꯖ ꯇꯥꯕ ꯂꯝꯕꯤ ꯁꯦꯝꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯂꯪꯒꯣꯜꯒꯤ ꯒꯦꯝ ꯕꯦꯂꯦꯖ ꯇꯥꯕ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯐꯤꯕꯝ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯊꯣꯛꯄꯗꯒꯤ ꯉꯔꯥꯡꯗꯒꯤ ꯍꯧꯅ Environment Protection Committeeꯅ ꯃꯤꯌꯥꯝ ꯈꯨꯠꯁꯝꯅꯅ ꯂꯝꯕꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤꯕꯗꯒꯤ ꯉꯁꯤꯗꯒꯤ ꯍꯧꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈ꯭ꯔꯦ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯈꯤꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ Environment Protection Committeeꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅꯥꯝ ꯖꯣꯟꯁꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯉꯔꯥꯡ ꯀꯃꯤꯇꯤ ꯑꯁꯤꯅ ꯂꯪꯒꯣꯜ ꯒꯦꯝ ꯕꯦꯂꯦꯖ ꯄꯔꯤꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯈꯨꯠꯁꯝꯅꯗꯨꯅ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯊꯤꯡꯕꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯑꯗꯨꯕꯨ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯍꯧꯔꯒꯅꯤ ꯍꯥꯏꯅ ꯊꯥꯖꯕ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯃꯔꯤ ꯂꯩꯅꯕ ꯂꯝꯕꯤꯁꯤꯡ ꯑꯃꯗꯤ ꯒꯥꯔꯤꯁꯤꯡ ꯊꯥꯔꯛꯇꯨꯅ ꯂꯝꯕꯤꯒꯤ ꯄꯣꯠꯍꯣꯜꯒꯤ ꯁꯔꯨꯛ ꯃꯦꯟꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯑꯁꯤ ꯕꯦꯟꯁꯔ ꯀꯟꯁꯇ꯭ꯔꯛꯁꯟ ꯀꯝꯄꯅꯤ ꯂꯤꯃꯤꯇꯦꯗ ꯇꯧꯒꯗꯕꯅꯤ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯉꯁꯤ ꯄꯣꯠꯍꯣꯜ ꯃꯦꯟꯅꯕ ꯅꯨꯡ ꯑꯃꯗꯤ ꯁꯦꯟꯃꯤꯁꯤꯡ ꯊꯥꯔꯛꯇꯨꯅ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯊꯕꯛ ꯍꯧꯔꯦ ꯃꯁꯤ ꯍꯦꯛ ꯂꯣꯏꯕꯒ ꯂꯝꯕꯤ ꯄꯔꯤꯡ ꯑꯁꯤ ꯀꯣꯏꯂꯥꯁ ꯊꯥꯕꯒꯤ ꯊꯕꯛꯁꯨ ꯄꯥꯏꯈꯠꯀꯅꯤ ꯍꯥꯏꯅ ꯀꯝꯄꯅꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯣꯡꯗꯣꯔꯛꯈꯤ ꯇꯦꯟꯇꯟ ꯑꯁꯨꯝꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯤ